ngasi oina loktak mapau updates ki post collection khara miyam de khudol tamjigi amadi video asibu miyeng tabiri bu punamakpu taramna oksabaga loinana ikai khumna uchari ahan boina manipur ki inner parliamentary constituency ki mp su obiriba angomcha bimol akoijam ki page tagi post amakhak lakhotcharaga miyam da thamjagi sahi cha kaya lereklaba iramdam ki puwari da laibak thiduna puwari da lahawgadoraba miyoi amagi asonba राजनीति बुकुलाई ओइन सिजनरगा इरमदम्बु मांग ताकनबा थुगाइनबा इफुरुप मलेम पुम्मदा लान उननबा सिल्लिबा कांगबु मखोय अमदी नसागी ओइजबना मंगजिल थादुना असोनबा मिय अदुगी राजनीति सौगतुना इरमदम मांग ताकनबा तमथीरबा ललोंग चथरकलिबा असिबु थवैना खंदबा नखोयगी राजनीति अनि असिबु करी खेनरिगी हाइबा वहंग हंगली हयिंगुम्बा करिसु लैतबा ओजा मच्चा अमना साउख्रबा लेबाक असिदा इसागी आइडियोलॉजिगा लोइनना कॉन्क्रीट कंडीशन येंगलगा प्लेटफॉर्म अमा खल्लगा ngamjaba khara tawba ngamnaba honaba asi mapangal kanba nakhoina hena ngampham thoktabra haiba wahang makhatana hangli makha chatharakpada at gi luching purel korongan makhuman gi page tagi post amakhak lakhotcharaga thamjagi aikhoina soidana mai pakani aikhoi achumbani hauzik khara aikhoi maitai singi marakta chanainaba leidiba asidi matamna loina senglakani thauna hangumsi ireibak ifurukki damak aikhoi khotnaba lepa yade haiba wafam thamli makha chatharakpada iduning thawhairiba page asigi post amakhak lakhotcharaga thamjagi building a wall from throwing stones of the enemy thaina british singna manipur asi makhogi makada colonial rule tawringegi matamda maitai sing asi hindu yuk lauri mangba sengba yamna kanna tawri british sing asi su amangba jati ni haina inthoi amaromda kanagi british sing maitai marakta totna tinaba ngamande british na changlamba maitai gi yum mai thai mangi haidana aduna british sing su kari tawsigi haidana plan tawi sasandi british na pai khrabani huran chinthi tawba maitai macha phananaba honabada cid report tagi maming di khanglaba masakti khangdriba huran ba ama laigi mando manungda leire tabadagi british officer aduna thongal dagi lawi hai tomba nang phaba laklibani migi mapot huralambagi thuna mando manungdagi thorau aina mandopta kakalaklaga nangbu pharagadi laigi mandop adu mangi haiduna mayamna mai thabi khirgani mandopta leiramba mi sing aduna tombada hairap yengduna ngaihak tumin leinarambadagi tomba aduna thou yadaba aduda mayam sangdana huranba tomba adu inthoroklaga british officer aduda sinai hai asum tawna british officer singna maitai huranba phaba asi masak khangdragasu mayum thongal-dagi lawbada adum senthora I hai natragadi british na changlambagi huranba adugi mayum adu mayam sangdana mangi haiduna mayum adu mai thakragadabani moral of the story maitai singna british sing asi mangi haina inthokpa taragasu mangbagi kana pham khangna british sing siznaki yeknabana langlakpa nung amuk yeknabada onsillaga langluba nataba khunjillaga nung sing adu wal sabagi warini aikhoisu lan asida yeknabana langlakpa propaganda nung khomjilaga wal saba hairagadi lan yam laina mai pakani haiba wapam pongdoli makha chatharakpada kwakaitel 360 hairiba page asigi post amani khak lakhotcharaga miyam na thamjigi security advisor kuldeep na jiri ki security arrangement yengshin kre hairi chokri dagi manipur kanmana hena lumna lawi haiba speaker saitya bhatta ki wapam pongdoli at unit 60 tonglawbi amadi manipur fire service ka kuchamna duna koilas mathakta napsinduna lehoba laibak seng chit chengbagi thabak chathakre hairi share tawbiu mayam december 10 da aspa laktho u haiba yauna terrorism gi mayokta mass rally chatkadauri aikoi punna saru yamina si haiba wapam pongdokli manipur da hausi oiriba law and order gi phibam amadi internet ban tawba maramna makha taba notice ama thoktri fawba recruitment exam schedule punamak lepnaba Chief Secretary Dr. Benit Joshi na thokpa order amana khangalakli Assam gi Karbi Anglongda kuki na lairamba yumsing thugaiba haukre hairi makha satharakpada the nomadic creation sairiba page asigi post amani khulakotcharga thamsigi nupi agang hatpasing phadri fawba khuthang sara hen khigani haiba wafam phongdokli makhatana army na kuki militant singi mitchang changi haina center amasong state government ta serol thakre hairi makha zatharakpada hiyai khumba news sariba page asigi post amani khak lakhotcharaga aroi boin miyam na kodol tamjiki
National Highway 37 amadi National Highway 2 da lamdam asigi tangkai fadana nomada sangdraba yadraba pochai puduna lakpa gari saniga mogdraga taret amadi chamaga taraga nithoi hairiba lambi asida apanba yaudana pusilakre makatana pochai pusilakpada khudongthiba thoktana magidamak chingningai oiba mafamsingda security force na akanba section tharang lokhatkhi Manipur district punamakta pamdaba thodok thoktana magidamak chingamasung tamda puna checkpoint Samaga taret hangdun achat ong sing sek tawbagi tabak sathakre hairi makhatana security advisor Kuladip Singh jiri bam da haktheng na satuna mafam aduda lokhatliba security gi tabak thoram sing gi pibam yengsin khre khongsat ase ngarang ayu akhanaba helicopter amada jiribam tamna khongsan khi mafam aduda mathau tawriba security force ki officer sing yauna mifam ama pangthok tuna mafam adugi oiriba situation gi matangda kupna khana nainaki amadi district asida makhatana pamdaba thodok sing thoktanaba akanba section tharang lokhatkibaga loinana ahenba security sing thungduna mathau tawba hawkre hainasu mahakna makhatana phongdokhi makhatana kuki nupi ama phi thongduna khongoina ki haiduna viral oikiba kuki nupi adu kuki national organization gi member amani plan tawraga phi thongdana masana thoklaga miyam mangda mahakpu ijat mangan biri haiduna utchaibani Hindu dharma chatliba maitai nupi kaya ama Kuki singna ijat mangan bikiba sing adudi national media singna amata fonglakte India gi media channel sing asi bias oi Manipurda Hindu dharma chatpa nupi kaya ijat mangan bikre haibagi data sakarna miyam mangda khangan gadabani amadi kuki organization singi makutta pairiba khulai sing asi kadai dagi lakpano haina wahang hangba hongnarakle hairi Makatana aroi boina Manipur thokliba irang asi karamba matamda loisingani haiba tamba ngamdaba fibam amada leire haina High Court of Manipur gi hanagi Chief Justice Siddharth Maridulna phongdokre wafam asi The Hindu na lauba akhanaba interview amada phongdokibani mahangna makatana duna hai Manipur thokliba irang asi gi haurakpham High Court of Manipur na 2023 da March thada maitaibu ST list ta chanbaga mari leinana Pikiba order amanani haiba wafam asi aranbani hairi ngasi Manipur sakliba mai asi chahi cha kaya dagi ongkhatuna laikibagi mahini Jiribam the Tokiba Todo Adugi Mayokta Manipurda Sauna protest or Poga Loinana President Rule Power Tamnaba Kolakaya Lauba Honorakli Myanmar Dagi Mitokaya Changsilakpa Lep Tabakulai Amadi Drugs Kaya Amasu Pusilakpa Lep Tabana Hingshagi Tongsing Asi Chataba Lep Tabani Myanmar Dagi Mitoka Hena Changsilakpana Chahi Chakara Asida Manipurgi demographic ta achauba ahong ama lakli hainasu mahakna phongdoki haiba wafam thamlaga ngasigidi matang sai de losinjari